टेंतक मरु पाव खर मैम टेंतक थमजगी अहानबदा कुकी मिलिटेंट सिंगना ड्रोन अटैक सथरकपसी मपालमगी खुद यावेन रिपब्लिक टीवी की एडिटर इन चीफ अनाब गोस्वामी फोंदोरकबु ITLF ना यानिंगदब फोंदोरकली अतोप पावमना मणिपुर की DGP ना कुकी मिलिटेंट सिंगना ड्रोन अटैक तौरखिब मफमसिंग कदंगबान थुंख्रे कुकी मिलिटेंट सिंगना मथंग मनाव नायना कदंगबान ड्रोन अटैक सथरख्रब DGP मणिपुर की राजीव सिंह येंगसिनब लाख्रे लोइनना खुंजासिंग उनदुना हाक्थेंगना वारी साख्रे लोइनना प्रजासिनो मखोयना थेंगखिब अवाबसिंग लोइनना मखोयबु प्रोटेक्ट तौनबगिदमक्ता वाफम क्या विलेजर्सिंगना फोंदोख्रे हायरिबिसिदा कुकी खुलाई पाइबसिंगना सथरखिब ड्रोन अटैक असे लक्षिननबा पांबई लेरे हायबु वाफमगा लोइनना अदुमैनमक लमदमसिदगी सेंट्रल फोर्स पर्सनल पुनमक लखथोखरगी स्टेट फोर्स खक्तना लान असे थेंगबदी ओइथोखलोय हैना मणिपुर पुलिस की DGP राजीव सिंहना फोंदोरकली हायदि अतोप पावमना कुकी मिलिटेंट सिंगना नौना ड्रोन बॉम्ब अटैक तौरकबबु इमा कैथेल सिंगना अकन ममोंगना यानिंगदब फोंदोक्तुना इरांग होurakhre लोइनना पुलिस सिंगा मुकनब थोकपगा लोइनना चीफ मिनिस्टर अथुब मतमदा एक्शन लौखलु वाइख्रे म्याम पुना नोबा अपडेट ngamiनसी मणिपुर टॉप चैनल की मैकेदी मरुब पाउसिंग म्याम थमजगी अहानबदा कुकीना लान तौरग खुलंगाकपसिंदगी खुलाई लौखटपगी थवंग खुदक्ता लेपकदबनी विलेज वॉलंटियर फोर्स कुकीना लान तौरग अखोगी खुलंगाकपसिंदगी खुलाई लौखटप हाइबसी अचुंब थबक नथि मसिगी थबसी पालिब लेंगासिना खुदक्ता लेपकदबनी हाइना लमलाई केंद्र विलेज वॉलंटियर फोर्स न थदोरकप चिरोल अमन फोंदोरकली चिरोल असिना हाइ कुकीना लंदारगलगा मणिपुर लेंगान उतुबी सादुना इंगतप पुरक्सि हाइना लेबनदि मियामगी असाउब फातब ngamloi hena asak maidagi haijin batagani miyamgi khangamdaba maisakna helakpadagi lamdam sita makhal makha kya gi thawdok thokre misi mina kya yaukre kaya amana soinai dunu leidi habisi lenga asina kokom thokte India lenga na haiba oida padar basida Manipur lenga na thajaduna leidi ngaida aikhogi misa miyam kuki singna hingsa bigi sakthakum khai duna halatli suspension of operation khudongsa balawduna kuki singna फोंग नोंमयमदि बॉम्ब सजनदुना लांदारकली फिबमसिदा आइखोगी लेंगासिना कयाम कुइना येंगदुना लेखिगनी ngaranggi kauktruk thokiba thawdo odugi thawdang pum Manipur lengaana pufam thui nakalamoromda ngarang hing nongai pung taragani thoirom tabada Imphal East ki yang pokpi thamnang pokpi sanasabi santi khongbal amadi sabung khok khunogi mafam singda koki narco terrorist singna bom yauna nongmai kaptuna landarakhiba amadi khulngakpa ma nongmaina panbigi thawdok laina lawdi Kukina lan tauraga makhamadda ngaksheliba Central Security Force na tumina yengdun leibigi thabak leptana sathaduna lakli mamangi matamda local MLA na suhairiba red zone mafam singa state security matiksana thamgani hana thajaba bikhrabasu ngasi phawba thabak to onthoktana leidi laingaki maikedi pi ki thajaba to onthoktrabadi LKBBF na miyam gi apamba thabak sing miyam amadi tuan lup singa punchilaga khongjang sangsinanaba sem sari henesu paw sida makhatari atopa pawmana benitana culture gi pikhiba ithil thagatningai ni Dr. S Manauton pak saukrab India gi miyam da pikrabi state Manipur poksapi laisram benita da pikhiba lamdam sigi ina khulaba culture gi ithil aikoi khudimangna thagatningai ni Bharat ka Amrit Kalas Grand Finale faw sanglakpa ngamba madi mari suba position tarakhiba si ningba kainingai oidi anawba thawna pibani Binita gumbi isa kya thoraklaba matamda malemda aikhoigi art and culture saktak mangamgani haina BM Foundation gi chairman Dr. S Manauto na phongdokre waphamasi Mekolada leiba BM Foundation Complex ta pangthokiba laisram Benita bu pung thogotuna taram opi thoromna thoromapu oikiba Manauto na phongdokhibani mana makha taraduna BM Mekola haina khangnaba Biramangol Manipur gi isai nongmai film amadi sumang lila sakhona bohona rambada natana pikliba angang singda academic amadi education promotion pina bohona bada thawayorami Lairik laisu thawayawna hourakhrabasu imung manunggi leita lairana maram oiraga lairik tamba toktuna isai nongmaida khong thangjinduna lamsida ngamjaba khudol kya pibirami makna mangjaramba manglan singa sikharada oirabasu mangphaunaba ngamnaba imung manungna maki mingda BM Foundation linkhatuna culture amadi academy institute ama linkhatnaba honajabani
Manipur ki tere lairaba naha mayam puning thogat pegi manung sana benita laisramna handa India ki miyam na pikiba performance adubu puning thogatuna angamba khudol khara pijaban haiki Thauram gi atuba mithung oina saruk yakhiba Sangit Natak Academy Award Sograkpum Hemantan hai culture haibasi civilization na pirakpu khudol amani hanba leitaba thauna phaba miyoi khrana lamdam amagi culture yokhana bohane BM Mekolana tien graba matam khrai hinglambada tawrama thabak sing thaba naidi isai mek iba tun tawba kaya aikoina takre masigi matata India gi unity saganaba isai na som phaw semkhiba miyoini mana pamjaramba wakhaladuga Vinita Laisram na piriba khudol asiga yamna mari lainai Manipur gi cultural activities sing malemda leiriba miyamda khanganba mathau taiki Thauramadu pangthokpagi nunggi oiba warol piraduna BM Foundation gi executive member Okendro khunongbam na hai BM Mekola na hai miyamna khangnariba Soraisam Biramangol gi mingda linkachariba foundation asi iramda masigi art and culture gi lamda magna ningjarma manglan singadu angamba kharada oirabasu menkhatpa ngamna ba hona japni BM Mekola lamda masigi tanatana Manipur gi layoi kraba misakni mahakna pamjaramba kaya duna ngasi Manipur gi culture yokhatningba singi manungda mahak si yauribani mahaknaga maru oina khut tharamba asi apikpa angang singbu sangbatuna mana haijaba art and culture maru oina isai nongmai tambiba sini swairi makasa tharak poina topa maruiba paukrana Uttar Pradesh ta Bharatiya Janata Party ki membership drive sa thagadoriba sida yumthong amata sithaudanaba honagadabani aditena Uttar Pradesh ta Bharatiya Janata Party ki membership drive sa thagadoriba sida yumthong amata sithaudanaba workers sing honagadabani haina Uttar Pradesh ki Chief Minister Yogi Adityanath phongdokre Uttar Pradesh ki Chief Minister Yogi Adityanath ex thadorak gorolaman hai Uttar Pradesh ta BJP ki membership drive ngasidagi hokre membership drive asida workers sing na yumthong singi miyoi sing unaduna member ohenana bo honagadabani drive asida yumthong amata sithaudanaba honagadabani BJP ki membership drive haudokliba si miyam unana bi asoba khongtha amani workers sing na miyam unaduna membership drive asikhena mapung phana bo khona batangai phadi Bharatiya Janata Party ki nation first haiba miyang amadi wakhalona sibu miyamda sandokpaga loinana party asi goiba mapangal hena kangkhat hanana basu honagadabani sakwatpa India ama puraknaba BJP na panam thamliba sigi matangna su miyamda ningthina wakhal tahangadabani Prime Minister Narendra Modi ki miyang makhada thong manaba khunai ama puraknaba honariba sida aikhoi punamakna saruk yagadabani Uttar Pradesh ta ngasidagi hauna BJP ki membership drive sa thagadoriba sida workers sing na asoba thaudang lawgadoribani Zat bizat ki khenaba thamdana amat oibigi wakhalonda membership drive si sangsinduna party si hena mapangal kangkat hanba honabada thaudang nominasi miyam gi thabak kya tawnaba madi sakhotpa purangnaba BJP na thamlibu wakhalon kaya sigi matangnasu workers sing na miyamda ningthina khangan batangai phadi hainasu makhata na phongdokhi BJP ki oina Uttar Pradesh ta membership drive haudokhi baduda state asigi district sing da lairiba BJP ki workers sing na membership enrollment gi oiba thaurang kya tawkhre district sing da lairiba BJP office sing gi oina enrollment drive asida lakhot kadaba thabak thauda kya gi matangda lusingba sing yauna khana naina duna thabak kya pekhat pa hokre haire su pawsida supali amaromdana Delhi Waqf Board case ka mari lena enforcement director in AAP ki MLA Amnatullah Fakhre Delhi Waqf Board case ka mari lena enforcement director in Am Adami Party AAP ki MLA Amnatullah Khan bu pung taruk hena wang pong sa tharaba matung na Fakhre enforcement directorate ki official sing asi Okhlada leiba MLA Amnatullah Khan gi yumna satuna MLA si unaduna wang pong sa takhi Delhi Waqf Board case ka mari lena pung taruk hena wang pong sa tharaba matung na Fakhi MLA si the illegal recruitment amadi Shelthum Lan Sisanabi Moral City Enforcement Director and Delhi Police Samnaduna Matam Kiara Retsathadun Tihumagi Tabusataki MLA Amnatullah Khan gi yumna suthi humagi Tabusatabagalona Shishan Kashing Sinki Amnatullah Khan Enforcement Director in Delhi Waqf Board case ka mari lena Wang Pong Sataduna case asiga mari lena Langla Langjin Kya Thisinkre MLA Amnatullah Khan social media ra thagalakpa post amada hai AAP lusingbu singi mathakta government target tawre enforcement director ena yum da laktuna red sa thabagaloina awaba kya pire asigumba director gi thawong si kyam kuina sa thagadori bano haiba wang hangningai oi haiba wafam sa thamki
Delhi ki hanagi Deputy Chief Minister Manish Sisodia na social media da thadorak porol amana hai AAP ki lusingwa kya Enforcement Director ina fari lusingwa kya amasu jail lady Enforcement Director ina MLA Amnatullah Khan ki mathakta waka board case ka mari laina ba maral kya siri MLA si ki mathakta agency sina matam sangna uhang pang sa tharaba matungda phaki bene hana sapungduki se si ki horakpada MLA Amnatullah Khana hakiba anticipatory bail ki wafam ko na yakiti haidin su pausis makhatari atopa paumana JNK ki darbar leiba army camp amada militant singna attack torakpada security personnel sokre hari Jammu and Kashmir ki darbar area da hangba kuntragataruk suba infantry brigade camp amada militant singna attack torakpada security personnel kya aso apanangre kuntragataruk suba infantry brigade ki sentry post manakta militant singna apaba makhal ki sukulai kya sijanaduna attack sa tarakhi Attack adu heksa tharakpada security force ki mekaidigi thuna khut handuna nakal anigi marak ta khutonakhi attack adu security force khara aso apanangki thaudo odu thokraba matungna mafam adu ahenma security force sangsinduna operation satakhi operation adu singnaba mafam kya da security sing sangsinduna thi homgi thabak satakhi line of control area da security force na akanwa section thorang kya lokhat pagaloina na thi homgi thabak kya satakhi ngarang su Kashmir gi Bandipora district Indian Army madi militant singi marakta nomai kapnabagi thautok thukhi line of control ki border fencing area da militant singi movement khara lairi haba pau phangmadagi Indian Army na sangshilubada militant singna khut tharakpadagi nakal ani ki marakta akan mamuna khut thokna khibani line of control area da sadakhiba khut thokna bagi thaudo da militant ahumrom sirambe hainat pari Indian Army na akaknaba pawm phangmadagi mafam adura search operations chathakibani militant sing leramba yai haina singnaba tungan mafam kya da combined force na thi humba ki thabak chathaki madura militant sing na sangjafam lauduna leramba mafam kya gi singnaba kya amasu phangmangamki Indian Army ki official amana phongdokibagi matungina Kashmir gi Kupwara district su militant singa khothonaki haidenisu pawstus makhatana spalakli Loshilak po na to papaumana JCCM dano warep kya lokhre ngarang kautuk ka thoki ba laibak thiba thawdok ta laikhidra BNG surbala misiga mari lenana JCCM dano tuan warep tarep lok tare lokhre JC na talib demand sing thabak to onthok trabari surbala gi thawai haksang lawri dawri misi asiga mari lenana ngasi phayeng kaithel maike dongge miyamna mifam ama pangtholaba matung JSC against the brutal killing of NG surbala by Kuki terrorists in Kautruk haina mingthonba GAC ama semkiba gulena warep sing laukibani warep sing aduri Manipur lengana Kuki terrorism di mathakta khudakta action lokhatpa ngasi degi tharaga pungkun ge mari gi manungda ngarang gi drone attack adur siena Kuki militant sing phaba center na Kuki lahulup singa sanariba sukudakta handokpa Assam Rifles Manipur gi laimai degi lakhokpa lainga na ngasi degi hauduna singkhong da laiba maitai taba mafam sing ahen state force thamduna ngakpa laikhidrabi gi imung mamadi asok pusingi teksak lengang na po bahay mesini hairiba demand sing asi lengang na thabak to onthokpa ngamdrabadi akan bakhongjang sangsilakpa yana lairi hairi nasu pau sida makhata na phongdorakli aduga haujiko inati myam pau su matang sai lusinjarage amasum mayam pun anauba update ngamina sena sinel sigi mekedigi myang phamda makhata na thamjari